ꯄꯥꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯈꯤꯕ ILP ꯕꯤꯜ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯤꯜ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯗꯨꯅ JC ILPꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯕꯟꯗ ꯀꯧꯈ꯭ꯔꯦ National People's Party Manipuri Unit ngasi BJP da punsinkhre amadi Jingkhai Humba Polo Club amadi Manipur Police Post Club Team B kumanga suba Governors Cup Invitation Polo Tournament ke quarter final da thingragani Mapungoba pau pizari Assembly ta puthokhiba yelhomi kananabani haba bill adu yelhomi kananaba wafam amata yauramdre bill adu withdraw tawgadabani haba dabi tawduna JC ILP na ngasi ahing nungai dagi hayang numidang pung 6 fawba Manipur ban kaukhre ngasi nongmai bungda leba committee asigi office ta pangtopa paumi singa unabada committee ke co convener TS Sumarendra na government ka yanakhiba wafam sing thabak to onthopagi mahutta miyam da namthak tawduna apangbasiba asi asengba lenga ki luchingba singi thawong na te haike Women Wingi Convener El Nganbina Committee na Government ka yana kibadagi Kongjang Handokpani Hauzik Government na miyam da namthak tawre Kanglabani na ILP chana hananaba hena kanba Kongjang sangsinanaba firep laure Masida Thorokpa afafatagi daita Government na logadabani haike Gamenga yanaraga matam khara mule thopa khara mu tawba chai sum tawraga chapoi he uganba khagari irako matamda aikoina tawribo potugi thajaba mangda pass tawrani gaine iraga sondana oina taina banga ta tawba se mama moina nupi moina meli pien bangamdre sai aikoina haijariba moina ngasi puthayeng puthogani haina phonghe loina pirei basi se aikoina boycott tawbaga loina na ngasi jima mai thagani amachun chegai gani machigi bill je akoi chalaba ngamoi Maramdi aikoina chahi asuk changna lebaki damakta ka thore iba isa isu yu ka do ka thore iba tungi miron gi damakta ka thore iba je asiguma na thak ko bilji gi damakta oiraga di aikoi JC ILP gi convener gi to ka ni aduga masigi je masi chegai ga kanda jel sahi chupu punchi chupu le chu le ni ado wa khon ja masi mama ga moina imam yang gi mahut chila kanda ina thamte Convener Ibotomi Khumana Assembly da handa puthokiba bill asida yelomi kananaba wafam amata yauramdre Sarkar ga JC ILP ga yanakhiba point 5 gi manungda point amakhak bill adu da yauram bethengnare Sarkar na praja singbo apangba siba thawong yaningde bill asi hayang handokadabani Sarkar na JC ILP gi apamba wafam sing thabak to onthorak triba fawba khongjang changsigani haike Akwai miyam di akwai inject people se kanna bagi wafam sin leje aduguna kaigumba haiba wafam sin wase Manipur da nafuda malang nammi habiti bongda tawguna kaigumba delegation nafuda pass awraba Indians people kan khandiraba mito ke for tawgunda gadi JCN desina khangbo namoi adubu ngarang phangbiba bagi shape ki mafamadi ayin soida make ko ni futare ki asinga je buda kulla kansa ko wari ma lawre aduguna hayin soida make je akwena soida pass awrani khalle aduguna sida atopa alternative state aduguna Yang hayang ki assembly se masigi bangona masigi ahin nongyadegina hayang ki nundawang ki pung taruk ki pung taw power se apre je share pe samasa masigi bele ba apre pera sin pro onda kulla khanal ko tunda apre se je start function Amaromda hayang joint committee na kauriba pung 19 gi general strike asida hauze class 10 12 amadi CBSE gi class 10 amasung 12 gi chathariba exam sing asida saruk yariba mahiroi oja amadi official sing chathok chasinda apanba pibidanaba desamna apil tauri National People's Party Manipur Unit ngasi BJP da punsinkhre BJP gi nityapa chuthekta leiba office ta pangthopa thorom aduda BJP Manipur Pradesh ki president Tes Chawbana party asina BJP da punsilakpada ayaba pire haina lauthokhe thorom aduda BJP gi thaupuba kaya susaru yake NPP gi president hana minister oiramba V Hankhalian party gi president as Sumsin Kup yauna state amadi district ki luchungba kaya susaru yake tharongga mari leinana TS Chawbana haikibada Narendra Modi na luchungba sarkar asina corruption hantha hanba ngamba amadi laraba kaya bu hingana nabagi lambi pibedagi Bharata miyamna BJP bu pamnarakpani Manipur da su party asigi mapangal nomongi kangkhalakli Congress ki MLA amadi luchungba singdi party da changlakpada ayaba piroi mahangna makhata na haikibada Manipur da Congress sarkar na Ukrul Senapati amadi Bisnupur da Nursing College sananaba lupa crore kaya lauthokraga mafam khangandana manghankre masigi mahai soidana fangani haiki
Masi karai da iboli tawi ai MDS ta kanana college si sana bi damakta tourism adagi tourism masina health na tawrai ni health department na tourism department na mo lupa crore kaya mano hamjal lamba thabak sugu daba sugu malis mayan honde maramaduna ai koi BJP na anoba sarkaram portuna प्रजा की दमकता लायरब की दमकता तोड़बा खरा वीकर सेक्शन और नुपी सिंह की दमकता मरु हुआ आइकोगी थावक लखत Arsenic album 30 hariba hidaga si swine flu da kanaba piroi haina Manipur government ki authority singna sengdoliba wafam adu laibak thiba amasung ikaininga oba wafam ni haina Homeopathy Association of India Manipur ki president Dr. M Narana phongdokre wafam singa si Manipur Press Club ta pangthokiba pawmi phamamada mahana phongdokibani pawmi phamadu da association asigi General Secretary Dr. S Temba amadi Regional Research Institute of Homeopathy ki hanagi Joint Director Dr. Bir Kumar Susarya ki Dr. Bir Kumar na swine flu की लाइचट इंडिया दा संदरोपदगी मिपुम खुदिमक मिपाइनरिंगैदा हेल्थ डायरेक्टोरेट की मियोइसिना असिगुम वाफम फोंदरोपा असि कंडेम तवी हिदा असि ममांग दा थोकिबा लाइचट सिंगदा निंथिना कानै हाइबा साइंटिफिक ओइना प्रमाण तौख्रबा हिदाकनी होमियोपैथी की हिदाक सिंग रिसर्च तौरबा मतुंगदा सेंट्रल काउंसिल फॉर रिसर्च इन होमियोपैथी की अयाबा लौरगा एथिकल कमिटी की गाइडलाइन मतुंगिना अनाबा सिंगदा हिदाक थाबनी हाइकी डॉक्टर नरना मालेम की ओइना तसेंगना कानै खंगलबा हिदाक असि मणिपुर की मियामना चानिंग दनबा वाफम फोंदरोपासी डायरेक्टर फम मुनबा अमदी अचौबा तानबदगी थोपनी असिगुम वाफम फोंदोफम थोकते मणिपुर गवर्नमेंट की दायित्व लेबा मियोइसिना मसा मसागी इंटरेस्ट मियाबु चममनबा पोअनबा वाफम फोंदरोपा असि लाइबक थीबनी होमियोपैथी असि हौजिति मालेमगी मियामना यानबा लायंग ओइबदा नतना सेंटर की मिनिस्ट्री दसु तोंगान तोंगानबा डायरेक्टोरेट लिंगदुना लेरबनी मणिपुर की सु हांगले लोक लाइहौगी लाइचस सिंगना मालेमगी ओइना चही खुदिंगी मियोइ ला 30 दगी यांखै फावबा हाटली मसिबु मायोंगनबा अमसुंग कन्ननबा होनबा असिदा आर्सेनिक एल्बम 30 असि निंथिना कानै हाइबसि लेबाक कयादा यानरबा वाफमनी मणिपुर की मियामना चिंगनबा लेतना मसांगा थोकचनबा अमसुंग फहननबा हिदाक असि सिजनबियु हाइकी स्टेट असिदसु डिपार्टमेंट अमा लेजरबनिना डिपार्टमेंट अदु कंसर्न डायरेक्टर की मखादा मी सिंगसिना थबक तौजगदबदु कदाइदगी नाकन नाकन खुद थिंजिनरगा पंगांग दंगांगनबसिदी प्रजात कंफ्यूज तोहनबिगनु हिदाक असे भारत सरकार ना लौथोकजबने भारत की खबर के आदा टाइम्स ऑफ इंडिया दा हिंदू दा फोंग्रबा लोइना ऑर्डर ओइना खोबि येंथोकजरिबा सेंट्रल काउंसिल फॉर रिसर्च इन होमियोपैथी मिनिस्ट्री ऑफ आयुष की मखादा लेरिबा मदुना इंस्ट्रक्शन अमगा लोइना भारत की यूनिट पुनमक्ता पीबा मणिपुर दा लेरिबा रीजनल रिसर्च इंस्टीट्यूट होमियोपैथी की मदुगी डिप्यूटी डायरेक्टर ओइरंबने इनाउ डॉक्टर बीर कुमार लेरिबा सर्कुलर मयामदुगा लोइना हिदाक असी येंथोक उ प्रजादा पिजहो लेमने येलु हाइदन पीबनी जिरीबाम द MSF अमदी केएसएन सिंधुना स्वाइन फ्लू की मतंगदा ड्राइव चथखरे जिरीबाम म्युनिसिपालिटी की मफम कयादा स्वाइन फ्लू की लेना संदोरक्तनबा मार्क्स योनफम दुकान अमदी फार्मेसी सिंगदा चतुना यंगसंख्रे मार्क्स योलिबा मफम अमदी फार्मेसी सिंगदा ममल हेना मार्क्स योंदनबा अपील तौके जिरीबाम की केएसए की ऑफिसर पावगी में फमा सुपांथोके पावगी में फमा दुदा MSF स्पेशल ब्रांच जिरीबाम की प्रेसिडेंट पी रणबीर अमदी केएसए जिरीबाम ब्रांच की प्रेसिडेंट रोजेन याउना लुप अनि असिगी मियोय क्या सुसरुया की वांगांग खिबसिंगना फोंदोखिबदा स्वाइन फ्लू की लायोंग असिदा मियामना कीदुना मार्क्स लेदुना सिजनरिबा असिदा ममल हेना योनबा यावरे हाबा खंगले सरकार नसु स्वाइन फ्लू की मतंगदा जिरीबामदा मियामदा बाप ताहनना बहोनबियो हाबा वाफमसिंग फोंदोखि काबदा असिगी पोसे वायरस असि स्कूल का बच्चा को माना फ्रेंड साइकिल तिनर लौनर कदरा हाबगी पकट कयासु लेदी यारगदी असिगुंबा कनो सिंग वायरस असि अकोगी मणिपुर गवर्नमेंट ना याम थुना असिगी कनो कोंगनबगी पांबे टोपियो हाजना महरेलुप अनिल माइकेदगी ना अपील तौजे खोमन स्टूडेंट्स क्लब खोमन ग्राम पंचायत अमसुंग अकामपाट प्राइमरी हेल्थ सेंटर न पुन खुसमनदुना नोमुगी एबा स्वाइन फ्लू लेना मियामदा खंगननबा थोरम खोमन जोन 3 कम्युनिटी हॉल दा पांथोक्रे थोरम असिदा खोमन ग्राम पंचायत की मनुंगदा लेबा इमुंग चनीदा आर्सेनिक एल्बम 30 लेमना यंथोके अनोबा मयोल खोंगचत सगोलबन तेरा अमुदोन सिंधुना स्वाइन फ्लू की मतंगदा नोमुगी एबा मियाम वखल ताहनबा थोरम अमा लाइनिंग थौ अमुदोन कम्युनिटी हॉल दा पांथोक्रे थोरम असिदा इम्फाल वेस्ट की मेडिकल ऑफिसर डॉक्टर
Dharvindra PSC Fayengi MO in charge Dr. L. Somarendrona resource person oike Luki Makedagi Miamda 3-layer mark sing yantoke. Manipur People's Party ki Kangbu Amana Morida Chatuna border fencing of Mari Lane of People singing Sinkre, Kongchada to the Manipur People's Party ki Vice President Organization M. Amutombi Singa, Vice President Publicity and Oji Singa, General Secretary Organization S. Dilip Singa Yauna, Atai Atopa Luchimba Kiasuryake, Moregi Muslim Basti Leva, Border Pillar, Umbudra Mapan, Govazang Village Amadi, Howland 5 Village, the Chatuna Kulgimio Singa Warisake, Kulgimio Singa Fondoropada, Manipur Amasung Myanmar Gi, Tainabama from the border. Get Naribasi, Japsaba Warris in Latabana Kunja Singna, Lata from Kangri, Lay from Latabana Tangai Fadrabadi, Myanmar citizen on Kibayabagi Fibam Delay, MPP Ki Kambu Aduna, Auzik Ladiva, border fencing in Matanda, Manipur Sarkana, Atubumatamda, Yang Sinduna, Japsaba, Amakanga Dabani, Haike, MPP Ki Kambuna, border fencing in Sanbagi Damag, MCM na Tagatpa, Fundoroki. Kaitel the bomb Pokabeda, Kwakatel Moirang Puril the gay, Metapati Kobi Nupi Emma Sokiba Adugi Matanga, Housi Fawa, Sarkana, Miyang, Jumbi de Haiduna, Pian the Bafondutuna, Nasi, Nanapi Tonda, Wakami from Chatakre, Bomb Pokai Handbag, Kanano, Micham Preza, Halaga, Nakogi Pandam, Fanglabra, Haba, Wahikaya, play cards in the Eke. Maida Paibi Amana Fundropada, Medapati, Housi Todo Aduda, Spinal Kota. Sopadagi paralyzed Toduna Ras Medicity that like anadi Sarkana Atuba Matam the Miang Chambu Haiki. See on a Pibam Sotana later, Matam Sida, how the government gets Haitagisu, Donza Baka Dumbamuena, Koida, Matian Karigumbia, Mata Supiratri. Aquishim, women the Gisigumba, Sutina Kudum, Tibanang Basida, Matian Karigumbia, Pirakta Basea, Koitamu Sotana. Quairaman Ketel the bomb Pokai Badagi Simi, whom Yauna Mio Gas on Kibataudo, All India Trade Union Congress Manipur Nayaning Nava Fundorli. Hausa Huzimal Trade Union, Asida affiliate Tauduna Lariva, All Manipur Mutua Worker Union Gi members singing Manunda Amalekidre, Ahum Amana Lakanadi, Lakidraba Madi Asopa Simi Sigi Dabak Unina Angama Mating Panganaba Fund Drive Tauri, Loinana Sarkari Makadegi Lakidraba Ahum Amasung Asopa Kudimakta Selgi Tengbang Atuba Matamda Pitupiu, Amarom da Naharul Taudangi Edita Koirom Loya Lakwada Sakandaba Singna Aki Akang Pibagi Taudo Asi Matunda Marilena Singna Taubiganu Haidi. Quairaban Kaitel the bomb Pokai Badagi Lakidraba Amadi Asopa Singda Mating Pinanaba. Lions Club of International na Kusinarakiba Lupa Lak Amagi Senfam Joint Coordination Action Committee Against Bomb Blast Quaraman Kaitel na Asopa Madi Lakidraba Singi Imumanung da Sinakre Asopa Singda Lupa Lising Ahum Amasung Lakidraba Imung Singdana Lupa Lising Mari Piki Rims the Laka Nariba Mio Amananga Sifawda Sarkari Maikadagi Miyang Amata Changvidri Haina Piendaba Fondoke Committee Co Convener Farikana Government na Aso Apan Nanglaba Amadi Lakidraba Singda Miyang Changbidaba Asi Hakshina Lawi Marilena Authority na Atuba Matamda Miyang Changrabadi Akan Bakong Silagani, Aso Apan Nanglaba Amadi Lakidraba Singda Mating Pangbi Ningba, Miyoi Sing Amadi Loop Sing na Pangal Students Organization Ge Officer Pau Paubira Heidi. Public hospital na hospital di yang so haiba gumba so mayam na private hospital sing di yang so haiba government di hospital rim se North East India gi oiba yam na maming leira hospital na mani aduna asum lawa hospital sida khoina tathi tawaina mayang gi oiba adum malai bak thiba thodo adu dawana taraba bom na sokalaba kaino singda akhoi gi yamna phajadaba mong tai haiba sumba akhoi gi doctor singi kaino si condemn tawi Quairaban Kaitel the bomb Pokai Badagi Hospital the Lying Living Sarkana Ngasifa wa Tausadana Repapu Pen the Duna temporary market up of Fambi Imasing Amadi Dukan Tauribasina Asopa Singda Angamba Mating Pankre Ras Medicity the Lakanaribi Fion B Case Medapati the Lupali Singtara Rims the Lakanaribi M Taba the Lupali Singmanga Puspa the Lisingani MD Akbar the Lupali Singani DS Ibom Cha the Lupali Singani Amasung Mamtaz Begum the Lupali Singama Mating Pikre Solobas Sing Asi temporary market up Firol Yongchak Amadi Yen Yon Mangatani, no Magisara Tanduna Imumanum Puriba Musing, Libak Tiba Todo Aduda Soltuna, Aruba Fibum the Lakanaduna Ladaba Fawa, Sarkana Tawa, Sadana Laitopa, Sarkari, Karambala Lono Hungry, Bomatang Matang Pokarak Lava Fawa, Pikraba City, Asida Topa Todo Singi, Langlalazim Putok Taba Habisi, Matik Jadaba Police Officers in the Infa City Halubagi, Fall Ni Haidi, Masi Tembang Piruba Kongchat Asida temporary market ki Kaitel Fambi Imasing, Street Vendor Gi Luchingba Luching Bising Amadi Quairaman Kaitel Fambi Imasingi Luching Bising Susar Yake. Pawi Marathon at Temba Break Amatang. Break Matunda Taramok Chari.
Ningthina plan tawdana Imphal manungda leidiba drain kaya gi mathakta lupa lakh kaya changna tal napsin khiba adu hauzik amuk mafam kaya da tal fakaiduna drain sembagi thabak chathare hiramaski matangda paudam ama Imphal City masak fajahan naba amadi drain mathakta footpath oina miyamna chatpada nungai naba haiduna Chief Minister Okrami Bobina luchingba sarkar asina mamangda sarkar paiba matamda PDA na drain mathakta tile napkibadu hauzik mafam kiyada tile fakaiduna drain sengbagi thabak chathari plan yauduna paisa loisinba yananaba haiduna drain mathakta tile napkibana ngasidi amuk hana tile asi fakaibani Drain manungda leidiba fatta haudi sing karamna lauthokani haiba karimata khanthadana ahoba mafam amata thamdana tile sing adu napsin khiba si angapani hari amaromda hojik tile fakaiduna drain sengbagi thabak chathariba si PWD amadi PDA na punna sinduna tawbani hari PWD gi SCM gi makhada PWD gi monitoring cell na mapung fana thabak asi chathabani drain manungda fatta haudi kya leina drain chanchin kiba amadi drain chanbal loiraba matungda fatta haudi singadu lauthok makhum kupsilaga tile thajin kiba asina amukhana tile singasi fakai na bani hari drain sengmagi thabak chathariba asida hauzik fawbagi di oina drain sengna ba fakai rama mafum sing semjin bagi mami tadri Panbayay hujik loidiba Imphal City manunggi drain singasi hanadagi hona nong khara kanna hek suba matamda ising sianba ngamdaduna lambi amadi office kiyada ising thumjinduna miyamna awaba amadi khudong chadba kya mayokna duna laglibani hujik drain sengbagi thabak chathariba asina miyamna lambi da amadi office kiyada nong khara kanna hek suba matamda ising thumjinbagi thengnariba awaba si kokhanba ngamgadra haibadu matamdu yengba tari Cameraman Tombagalina Aikoki Paumi, Michael Zit, Amadi Paudum Jariba Sunil Kumar, ISTV News, Imphal. Handok Marak Kwaraban Ketel da Bom Pokaiduna Missimina Torokpa Sigi Yenglaga, Imphal West Police Commando Amasung District Police na Ketel Akovida Chatok Jasin Tauriba Singh Jek Tauduna Akama Jasin Tarang Lakali. Domestic violence ke horo from the paisadagi ni haina Imphal East ki CGM a notinasari na high kre wafam singa silari ang bamleka community hall da pangtho ki bad nomu about legal awareness ki thoram dam hang na phongto ki bani District Legal Service Authority Imphal East Old Manipur Nupi Marup City District Council Gram Panchayat lari ang bamleka na punna sim ki bad thoram aduda Imphal East ki upadhyaksh P. Sundar Lariam Bamlekai Gram Panchayat ki Pradhan S. Somorjet Manipur Nupi Maruki S. Sanahanbina Sarukya ki CGM a notinasari na makata na haikibada domestic violence ki horofam di paisadagi oirakpa ngatani asigumba thodo asidagi ekoina aina yaba mawongda sel talabata da domestic violence tagi ngakthopa kharamakhay dingamgani National Crime Report ki matung ina Bharata nupida chathaba crime asi chada marifudi lairaba singda thoi aduga chada kun amana ina khunba imung singda thoi asiguma crime sing astegi kanana bagi damak Supreme Court na pambai kaya puthotuna crime dagi kanana ba honari masigi makhada Manipur da su free legal clinic thamduna ain yu oiba pambai miyam da lemna fangali masida praja miyam na kanaba lobiduna isagi hak kanana ba honabiu haiki Nupi Tengpang Lup Khaziri Mamang Lakaina Manipur State Legal Services Authority ga khusam naduna nomu legal awareness program ama Nambol Khaziri Mamang Lakai Community Hall da pangthokre tharomasi da Konthozum Kendra gi MLA K Sarat Prosecution gi Director MG Tes Kumar Ambage Joint Secretary Laistram Indra Kumar Amlagi President Laistram Revida Susarya ke NG Tes Kumar na lekai da leriba Maira Paibisina miwe amabu maralai haiduna Jairak pibagi chanabi handokpa fai Maira Paibising ain khangan ba amasung constitution gi makhada piba hak khudimak mapung fana phangan bagi matang adu yaure haiki ngasi aiba numitagi di ain gi afaspagi leiriba guideline mayam adigi nisagi matang da ina haijiriba kharasi gyan taminanaga laikai ste labdam masida ngasi dagi jam ingna tabna tangdu laitana nungaina khuya tusitna panba laikai mu oibiu Port Labor Khatanatana Ana Yeki Thabaktasu Consumer Protection Act ki makhada konsinba yai haina Imphal East ki Chief Judicial Magistrate a notinasari nangasi World Consumer Day gi thoramda haikre Manipur State Legal Services Authority na sinduna kaisapat mutum lekai community hall da pangthokiba thoram aduda ain gi lamda khang hairaba mi kyana sarya ki wangang khibasing na phongdona kibada consumer amana port labor matamda yariba makai port labor gi receipt lawgadabani Lady Port adu matik charabra haina yengbigadabani More romdagi lagliba port sing asi ayambana thariba mayek sing adu miyamna khangdabana matam pumnamakta cheksingadabani haiba wafam sing phongdona ki e notinasari na makhata na haikibada miyamna gari park tawba matamda
नियम चुमना थंबियु पार्किंग दा गाड़ी मांगखिबा तारबदी पार्किंग अदुबु सेनरिबा मियोसिंदा आइनगी मतुंगिना सिंहनबा याई हाइखि गवर्नमेंट की हॉस्पिटल की कंज्यूमर प्रोटेक्शन एक्ट लाते मधुदी कईनो हाबदा गवर्नमेंट ना मधुदी अखोइदे फ्री द प्रोवाइड तौबनी अखोइ मधुदे द पैसा पीरगा लौरगा अदुगुम ट्रांजैक्शन तौनबगी लेते अदुना कनागुमना मधुगुम केस से हाइसी अंगाम उन्नबगी वादनी अतै अतै फिल्लसु लोइ यायबा अखोइना कंज्यूमर से अखोइना पोट अमा सारी थइबा अखोइना सिजनरिबा सिखतम नतबदा स्कोपसु अदुम लई अदुना ngasi consumer gi de nimisida akhoi mayam na ningchang ne haraga aina kali dawragadi ai consumer amo oibigi right to ai phange na haiba taraba ai gi protection ai gi right to haina ekut oita ni right hand phang leita ni ai gi right to phange na hairagadi aina fulfill oigidoriba mayam do Manipur da sizinariba lining license da lonyan yawhandanaba milal lining license famsak loop amadi Amika Yanaba Purale Haina, Milagi President Tomba Mangana ngasi Milagi Office ta pangthokpa pawmisinga unabada phongdokre. Yanariba warep singi manungda lininga mari leinana sak soliba singna masa masagi mamalonda sak sonba. Yariba makai lonyan yawhandanaba honaba habana chingwa wafam sing yauri. Yanakiba wafam singi mayokta sak sonba yaurabadi athingba thamba athuba matamda maitei londa sak sonba isegi famsaki festival amasu pangtholagani haiki. Iram damji waiba aikogi lon mangsil kadaba sida ato ngasi akoi pumi nadriba lup kaya amale horiba singa sisu akoi puning wa kan chingsan minara kanda akoi na phamina jeraga yanaba porego sumai tawdra phamina naba matam lawjage adubu kana gumba lup kharana akoi thawoi usitida dana e milana tawja sari je haiba wa kan thadu piu masina maduda khanbiri bajingdo masi kai gumba Masi thado pidaragadi maduda apapatagi tholakpa wafam khudimak makoi masa na pubigedabini International Women's Day ga mari leinana Imphal East amasung Imphal West District Women's Committee na United NGO Mission gi makada sinduna ngasi Kaisampat Yumjau Lairenbi Community Hall da Armed Forces Special Powers eki matangda mifam pangthokre tharamatuda Dr. Dhanabir Laisram M. Jibanmala Amadi Amkirgi President P. Sakina Chungba Miyoi Kiana Saryaki Women Committee UNM gi Convener Sobita Mangsata Pamna Manipuri Nupi Singbo Awang Bathakta Thangatuna Thamli Hariba Asi Jinga Khutka Manahaningi Nupilal Amadi Irom Chanu Sarmilagi Non-Violence Amadi Democratic Oiba Khongjang Ani Asi Malem gi Mafam Amatada Phanglaroidaba Angakpa Nupi Singi Khongjang ni Haiki Manipuri nupi singbo awang bathakta thamduna phazaraba wahe kya sizinaduna thagat piri lagi thagat piduna lagni masipuna bak asi singa kutka manahalasi thabak oina utasi haiba asini kumsi sehi asigi make it happen haiba Singjamai apun banupi lubna sinduna malem gi nupi gi numit ngasi Singjamai Community Hall da pangthokre tharomasida PhD Minister Irengbam Hemochandra Sanalup ki President S. Ibeni Hanagi DM College ki Principal A. Sanahan Bisu Saruyaki Minister Hemochandra Kunai asigi nupi singna tawbang amba sakti kayana ikoibu malem asida singthari bani afaba nupi kunai ama thorak laga punamak lamjing bigada bani haiki masida nupi singi nupi samaj da leiri ko bebhar nupi de ko nupi re baija nupi na koi ki tamakta thangat ri ko koi ki mikchada se sana do hoisu ake among do hoisu culture do hoisu masidi Afaba Mahiroi Putholiba private school singda government na akhanaba miyeng changlabadi lamdam asida afaba education purakpa da achauba mateng oigani haina commerce and industry gi minister Govindas Konthawjamna phongdoli maitramda leba Azad English school gi chahi kumanga mapung farakpa silver jubilee thoramda minister na wafamasi phongdokhibani thoramasida Nauria Pakhanglapa Kendra gi MLA RK Anand Azad English school gi governing body gi chairman Loitongbam Jananjoy Susaryaki MLA RK Anana Nauria Pakhanglapa Kendra Chakhotpada afaba education labor changi Kendra asigi manungda kathopaga loina na honariba private school singda akhanaba miyeng changduna hena faganaba honaragani mahaki local area fund dagi chahigi share ama school asida piragani haike Minister Govindas Konthawjamna ngasi mahiroi singna thaksi khasi hantarakpa asina khunai asida achoba chaitheng ama piri afaba education puraknaba honabada private school singna achoba thodang lauri phongdokhi Gari hai sasaroma tamda Azad English school ki picture hamari ke mind hai ekta hai I suyauja da bhai aage maram this is the golden opportunity I have been offered for and I should take the privilege of it
Lamjing Thawan Association Brahmapur Nahabam na Ministry of Youth Affairs and Sports ka kusam na duna chahi ama chup na chatharakiba Career Guidance Center ngasi Brahmapur Nahabam Sports Ground Luising Kre Tharomasida District Youth Officer Imphal East S Nirmalata Hanagi Youth Officer N Sarachandra Youth Officer Imphal East P Nungsizau Kabui Susaruyaki Resource Person on Saruyakiba Dr. Dhanavir Laisram na punsi asi mai pak na mi ama oige haiba tarabadi punsi gi mamal khangbatai Pongam dana pokwa mioi mapok asida aikoina karimata tawdana leba haibasi laibak thibani haiki Tang level lan namoi hadi nupi wo nupa wo su kunsi ga ka khang machani ani sibada matam gi values khang machani ba ani si bu khang ge ne na khoi da war ni ngai machang lai ki ba tum mo bolo thenge lari paro parikha me matam wele thabuk suro ga ni ngai sure li ti ado noi gi naran natte ko se It is not a fellow of you, my dear. Maybe Narandi, a quick Iranico. Mama passing in Marani, was our working a quick Marani, the India, Masi Powder, any lawyer of the Mardi, the counseling have to talk with it. Haukiba February tang kunithoy da Guwahati gi downtown hospital da nambol kha thong da gi wahangbam bijin gi machanupa wahangbam premananda gi anaba layeng ba chaminakiba sagolban maino lerak ta gi thingbaizam karnamai alias den apokpa thingbaizam lalgopal mafam khangdana February tang kunmari da gi mangkiba da ngasi fawba thiba khangdana leriba sigi matang da ngasi maino lerak machinda wakan mifam ama young pillar union asindura chathakre Mifam aduda thiba khangdana leriba karnamoi bu puthokpiu haiba dabi tawki Young Pillar Union gi President Case Olympic na karnamai mangkhibagi matangda Guwahati gi Dispur Police Station da wak kre loinana Imphal Police Station da su missing report ama thamkre adubu mari leinaba mioi sina karnamai gi langla langjin amata ngasi fawba khangba ngamdana leidi numit mangani gi manungda mahapu puthokpa ngamdrabadi Imphal jiri lambi ban tawgani haiki अब चाबा लंगला लंजिन डिटेल रिपोर्ट से कोई फंगद्री अजो बसी कईगुंबा नुमिन मंगानी की मनुंग द फंगद्रोय दे अखोई क्लब सिगल लोइन लेकाय सि लेबा इमा इबे द पुन्ना अखोई नेशनल हाईवे नंबर 37 से अखोई बंद तौगे हैना खोंगथांग सि लेप्से Wangkhem Mandol Mahila Morcha na sinduna ngasi Wangkhem Kendra gi manungda leiba Mahila singi mifam ama Yaripok Vishnu Nahada leiba hana MLA oiramba Dr. Nimai Chanduang gi yumda pangthokre mifam aduda BJP Mahila Morcha gi National Vice President Adhikari Mayum Sarda Devi BJP gi State Executive RK Pramodini amadi party gi miyoi kya susaruyaki tarumga mari lenana Sarda Devi na haikibada Manipurda awon ama purakna bahona bada nupi singi chawrba thaudang lei hena chawo thaudang launana ba nupi singu राजनीति की मरम दा खंगन बतांगाय फदे फोंदोखी पीना तो बड़ा आमले है ना इफेक्टिव कोई नहीं है बसे आई नुपिया मना आई ना प्रॉब्लम आई है जगह मरम भी आई कोई इमून पूरा इमून से काय देना ना बस समझना ना बना बसे नुपिया कोई ना होए Yaripok Kendra gi Sifai Lekai amadi Andro Kendra gi Kongbam Lekai anigi marakta leiriba suspension bridge asi ngasi fawba semjin bidababu yaningdaba phongdoktuna Yaripok Sifai Lekai gi imoinu kaitel da miyamna wakan mefam chathakre atuba matamda thong asi madi lenaba singna semjin biu hybrid chungba wahai kya placard singda iki maruiba thong asi Kendra ani asigi MLA anina tanaduna semjin biu haina phongdorakli Ina leri mafamsi Andro Kendra amasung Wangkhem Kendra anigi lonaba Hawal Durian gi maksakta saba Satwendam Bridge ni aduna MLA ani mangna amuktang lekai sigi mioi singsibu nungsibiduna tongasi antang sembiu sabiu habisi ya wakama di member mo Khwairambal Gaithel da bom pokai handuna mioi hom sikiba kulumdoina aso opan nahan kiba thawdo adu KCP poire meitei lupka karigumba amatada mari leina de haina lubasigi publicity secretary Malemwan ba meitei gi cherol amana singdorali thawdo asi rajniti gi oiba lalong oiramloi haningai leite Imphal manungda amuhana abspa thamjinana ba lalong chatharabra amadi police ki makok thongba sing sindok sinjin tauna ba chathaba lalong oiramloi haningai leite hairi bom pokai ki bagi thawdo KCP amadi masigi lanmi sanglup MFL ga karigumba hiram amatada mari leina de haina KCP Information and Publicity Member in Charge Mangal gi cherol amanasu sengdorali miyam tinba mafamda bom pokai handuna misimina thoan kiba thawdo lub asina yaningdaba phongdorali laibak thiba thawdo aduda khudong thiba nanglaba imung manung singi awabada lub asina saruyari hairi pawgi marathon atemba break amu break matangda amukana taram nuksari Tabunungi Seho Isekowa BEM na
composer amadi narrator oiba Manipuri rhyme gi music cassette ama ngasi Chingwirong daleba Travel Research Institute release tawkre thorom asida All India Radio Imphal gi assistant director oiramba B Jayanta Sharma amasung sangnaraba musicologist Laisram Birendra Kumar Susaryaki Y Indira na puthopa cassette asida maruiba angang singna pamnariba rhyme isai Manipuri role da handokpa amadi Manipur gi leijaramba wari kaya da yumfam oiba isai 35 yauri Pubala Gram Panchayat amasung District Water and Sanitation Committee Bisnupur na puna sinduna National Rural Drinking Water Program amasung sanitation gi matangda Gram Sabha mifam ama Pubala Lotang Maru Community Hall da pangthokre tharomasida Pradhan M Ibomcha O Thambau PSED Moirangi AEL Gokul Chandra Susur Yaki Kwakajal Tonazum Lekaida MRF ki showroom ama ngasi hangdokre tharomasida showroom gi mapu Dinesh na showroom asina miyam gi khudongchaba kaya pigani haiki BJP Mahila Morcha gi National Vice President oina khalakrabi Adhikari Mayum Sarda Devi Opagi Thoramama ngasi Tagil Khongman dalaiba CS Thambalngau Memorial Sports Complex da pangthokre Land Protection Committee Tagil Khongmal na sinba thoram aduda committee gi convener Sapam Rajbabu amadi Macha Ibema Nupi Kanglup ki Secretary KSS Asanti Susar Yaki National Election Commission na recognize tawraba Bharatiya Janata Party bu communal ni na hari se hari ba party tu masama communal oiba party ama oidana ma ki feeling ado Bharatiya Janata Party da badnam tawbani hai se asimaga ai thamjage positive secularism mena koi da piris Imphal iski wakadalaiba nongdam sangnen pakhang balai ningkol gi kontrahum dodak suba mapo kumon ngasi sangnen asiki thogolum na sindna pangthokre tharom aduga mari lenana ibudo pakhang wada thongni jana ba maike kaya dagi myoi cha kaya laktona sarukya ki nongdam mapu minkai seitharo ko balari am sufong ki tharongga mari lenana nongdam sangnen gi founder Katrimayum chongpi leimana phongdorok pada laininglon habisi furup amagi yangnen saruni maite furup ki oina leijana ba laininglon mangan biram bana laininglon asi ahoje awaba phibam amada leiri lambi lana chalura basu masagi masak khangning myoi kya thoroktuna asengba laininglon thiba haurakli asiguma myoi sing punsinaba nongdam sanglen asi sakhibani haiki ai horokom ipai pu ai lining lamben ai inat ai kanglon asi khangminar matam da leba to da gyan taba haba malaka doni adana hoyi akhoi sidi mayan to ya noire adana akhoi si kanano haba si thido na bainam ta yamna awaba mo orak da khara khaji miyam si khangna bainam ta koina ipai bu nungdam sanglen si ipai ya thangmatuna akhoi sajai League of Proletarian Students of Manipur na Manipur gi private school singi oja singi oiba mifama mapang tutuna All Manipur Private School Teachers Association ko baluba masemkre lubasina private school singi oja singi hak mapung phana phangana ba thabak paikakani hari thabaki pa amuk phangbigani Thabaki pau lobirase Indo-Tibetan Border Police Force ki driver oina constable Samri humdragani thoi logodori masaga sahi kunga thoi dagi kunga tari fabugi manungda leiba yamdrabada class 10 pass toba miyo singna awang nongpuk lamdam gi oina Mars ki tang kunga humdoi fabugi manungda darkas tharakpa yagani hairi mathakta pankreba thabaki pau singa sigi hena akupa marol babuparada leba job center dagi khangba yagani Amaromda Koiringaida Laiba Manipur Public School gi Physics subject ta Tambigada Oza Ama contract basis ta Logodori Class 6 tagi Class 10 Faubugi Manungda Laiba Mahiru Singda Physics subject ta Takpi Tambigada Bani Thage Tolop Lopali Singni Pani Hairi Mahige Thak Physics Chemistry Amadi Mathematics Larok Pagal Luinana BSc pass Togoda Bani B.Ed pass Togoga Luinana Computer Ge Knowledge Laigada Bani Ozaga Sin from the experience Laiba Miwas Singdana Hene Kudung Saba Pigani Phamasibu Pambiba Musingna Lakliba Maskitang Kun Fabuge Manunda School Sigi Principal da Aiba Cherol Pisilapa Yagani Hairi Tabaki Pau Ngasigidi Matangasi da Loizare Makataba Pau Amuk Lobisi Makataba Pau da Jinga Makha Furamakong Liwa Lambida Nauna Saba Kunai Kanbanubi Lamjing Luki Mera Sanglen Ngasi PhD Minister I Hemochandrana Sangakre Thoromasida Art Culture Director K Sovita Councillor M Subhasya Una Damdamadongi Myoikyana Saruk Yaki
Cambodia lebang na lamdam asigi thang tabu sakhangle haina huyan lalong thang ta association Manipur na thadrop cherol amana khangalakli cherol asina makha taraduna malem gi leba kyana thang tabu pam na sanarak pasingi manungda Cambodia gi nahasing su yawi lamdam asigi thang tabu Cambodia na sakhanglakpada huyan lalong thang ta association na nungaiba phongdorali hauzik sanabagi pau Masigi sanabagi pauda Jingkai Humba Polo Club amadi Manipur Police Sports Club Team B kumanga Suba Governors Cup Invitation Polo Tournament ki ani Suba quarter final match ta sanaragani Manipur Horse Riding and Polo Association asinduna Imphal gi Polo Ground da team tarang doina saruk yaduna chathariba kumanga Suba Governors Cup Invitation Polo Tournament ki ngasi sanakiba pre quarter final match ta Jingkai Humba Polo Club na Mairaba Polo Club pu panjil tara tarukta maithiba piduna quarter final jangkhibani Jingkai Humba Polo Club ki panjil singadu El Atangbana ahanba anishuba ahumsuba amadi marisuba sakrada panjil manga chanki atopa panjil manga aduna TS kaubana anisuba ahumsuba amadi marisuba sakrada chanki Mairaba Polo Club ke panjil sing aduna TS nanauna ahanba sakrada panjil ani chanki atopa panjil sing aduna CS Premjit TS Prem Kumar ke Romeo amadi El Herojina ahanba chakra amadi ahumsuba sakrada panjil amamam chanki anisuba match ki sanakiba pre quarter final match amada Manipur Police Sports Club Team B na Khurai Polo Club Team B bu yamna lakchana panjal tara nithoi amada maithiba piduna quarter final changke Manipur Police ki panjal sing adu S Abung Khuman amadi M Vivekanandana ahanba anishuba ahumsuba amadi marisuba sakrada panjal mari changke KS Nongpok nganbana ahumsuba sakrada panjal ahum amadi T Pradeep Kumar na ahanba sakrada panjal amachanke Khurai Polo Club ki amata ngairaba panjal adu A Bisesor Mari Suba Chakrada Chankibani Manipur Cricket Association asinduna Luang Samangwi Luang Pova Cricket Stadium da Chathariba ani Suba MCA Allied Amade Play Group League second phase ki ngasi sanakiba match da YWC Lang Thabalna Trau Kwakatel bu run ahumda maithiba pikre Trau na tus ngamduna bowling tawbada YWC Lang Thabalna apibo over kuntra mangada wicket taret turaga run chamaga yankai taret lauki Masigi pakumda Trau Kwakatel na apibo over kuntra mangada wicket taruk turaga run chamaga yankai mari khak lauduna run ahumda maithikibani YWC Lang Thabalgi Prasantana ball kuntra mathoida run niful lauduna man of the match taki hayang model club chingamaka amadi Blue Hawk Khurai sanagani Manipur Volleyball Association gi miyang makada Young Men Development Organization Hairangoi Thong na sinduna Hairangoi Thong Volleyball Ground da timtara nithoi saruk yaduna chathariba ahumsuba El Rajbabu Sharma Memorial State Level Junior Boys Cash Prize Volleyball Tournament ke ngasi sanakiba ahanba match da YMDO B na LS A Dilongbu set ahum suno da maithiba pikre ahanba seta kumanga tarataruk anisuba seta kumanga kumathoi ahum suba seta kuntaruk kunmari point lauduna YMDO na LSA Dilongbu maithiba pikibani ngasi sanakiba anisuba match na NYVA Naurem na NNCKA bu set ahum amada maithiba pikre ahanba seta kumanga tarataret anisuba seta kumanga taramari ahum suba seta taranipan kumanga amadi marisuba seta kumanga taramapanda NYVA Naurem na NNCKA bu maithiba pikibani nungthilgi sanagadaba match da Galaxy laktabadagi IKYC irengbam na wagova phangkre VLA Mayalambi Mangasuba and Gopendro Singha Memorial Men's Veteran Volleyball Tournament ki final jangkre Teens Group Hekruzam na Sindura Hekruzam TGH Volleyball Ground the Team Terena Group ani thok na khaidok tuna chathariba Mangasuba and Gopendro Singha Memorial Men's Veteran Volleyball Tournament ki ngasi sanakiba ahanba semi-final match da VLA Mayalambina TZH point kumanga tarahumdoi taramapan kumanga tarataret kumanga tarahumdoi set ahum amada maithiba piduna final jangkibani ani suba match mamsilakpana maram oiduna sanakidre hayangayu pung 3 tabada sanagani N Chandrasekhar Memorial 7A Side State Level Open Football Tournament ki winner Genuine Solution FC Kaisampa na oikre
Lemapopam Kunfam Apunba Sanaroi Loop Nasal Lemapopam Nasinduna Lemapopam Gi Lasa Ground up among Tagi Tang Kumanga Tim Kunasaru Yaduna Chatarakiba and Chandrasekhar Memorial 7A side state level open football tournament Ngasiluisin Kray. Luisin Bagi Tharomda Commerce and Industry Gi Minister Govindas Kontauzam Nambol Kendra Gi MLA and Loken Yas Ki Parliamentary Secretary and Pritiviras Amadi Kumbi Kendra Gi MLA SB Rana Tharomapusing Oiki tournament Asigi Ngasisana Kiba Metsta Genuine Solution FC Kasnapa na Ibudo FC Lemapopambu goal ahum sinoda maitiba piduna tournament asigi mapu oikibani winner oraba team da trophy ga loinana lupa lising yangkai amadi runners up taraba team da trophy ga loinana lupa lising kuntra tharomapu singna kusinaki Lakataruba National Championship ta Manipur Hockey Team Khanbagi coaching cum trial selection Manipur Hockey na sinduna heng March ki tang tarataruta Khuman Lampak Hockey Stadium da pangtholgani NIS coach CS Sakundala amadi NG Thabalai mana coaching asigi coach oigani haidi saru yagadaba sanari sina heng ayu pung nipan tabada Hockey Stadium da laknaba Manipur Hockey gi General Secretary N Sunita na thadropa cherol amana khangalali Masamahu Fabat Tinjang Kaijang Daba Samasama Ohinanabagi Pandamda Eastern Student Club Nomibung Sinduna Club Asigi Football Ground da Jahi Yamsilaglaba Ahal Oirabat Team Amadi Hawalalibanha Oiribat Team Anigi Exhibition Mesama Pangtokre Match Asida Ahal Singi Team na Naharo Singi Timbu Goal Taruk Marida Maitiba Pikre Mapalamdagi Manipurda Sanaba Lakadaruba Sanaroi Sing Atay category da Thamliba procedure Singa Manadana Komtopiyu Haina All Manipur Football Association gi General Secretary Ranjit Royna Mari Deneva Singda appeal Tawrali Hiramasiki Matanga Polo Ground da Leba Ampagi Officer Pawgi Mefama Pangthokre Pawgi Mefama da Mahangna Manipur Regulation of Visitors, Tenant and Migrant Worker Bill Inglisini Taramanga March Tara Humdoida Assembly da Putotuna Kanakraba Matungda Hayeng Bill Asi pass Taunaba Kanagani Haibasi Matam Kuina Lamdam Asigi Miamna Kaurang Ngairakpa Amani Bill Asida Atopa Mapam Sindagi State Asida Tongan Tongan Bamong da Changlapa Singi Registration Gi Provision Yawi State Asida National Amadi Journal Championship Amadi Atay Invitation Tournament Pangtopana Atay State Ki Sanaroi Sing Saruk Yanaba Sweden Lakani Magi State Association Singna Piba Registration Galoinana Lakatariba Sanari Singbu Atay category da Thamliba Procedure Singa Manahan Biganu Arapa Sing Amadi Asin Arang Sinda Awaba Mayukna Danaba Bill Asi Kanarapada Mayek Singna Yahon Biu Haiki Arak Pasing the shoe, Amasing Asin Arang to wishing the shoe, Awaba Mayuk Madanaba, Kodong Chadaba Litanaba, Bill Asi Kanarapada Mayek Singna Yahon Binaba. All Manipur Football Association ki Makedigi Hajari. Model Club Junga Makana Sonamani Challenger the Longbo Maitiba Piduna Hercules Cup State Level Invitation T20 Cricket Tournament ki semi-final Chankre Thawal District Cricket Association Lilong Taren Makona Sindana Lilong Karampat Public Ground da Team Tarung Nasaru Yaduna Chathariba Hercules Cup State Level Invitation T20 Cricket Tournament ngasi asigi ngasi sana kiba match da Model Club Junga Makana Sonamani Challenger Lilongbu run yang kani toy da maitiba piduna semi-final changkibani anisuba match ki sana kibada all amin Lilong na kraw khamnam bazar bo wicket amada maitiba piki ngasi nongmung gyoy bai ngasai pau pizari ICA lamfe patagi phangba pau metung ina ngasi khwaidagi saba se degree Celsius kumapani khwaidagi ingbana degree Celsius taramathoi nusita yawba isimani gi chang ayukta chada marfudara taruk nuthildana chada kuntragani thoi nongdi chukide Lois Lapudamro Pamukana Pizari Assembly the Putokiba ILP Bill Yelomi Kanana Wafa Mamata Yaramte Bill to withdraw Togadabani Havadavi Tauduna JC ILP Nangasi Himuyadagi Hayanumida Puntarufa Manipur Band Kaukre National People's Party Manipur Unit Ngasi BJP the Punsin Kre Amadi Jinkai Humba Polo Club Amadi Manipur Police Sports Club Team B Kumanga Shiva Governors Cup Invitation Polo Tournament ki quarter final da Tingnargani Masih di ISTV ni pizza bapau mata suasan jari yang tak beri bersama muka nak kurung jari.